lamdamsida leminariba tongan tongan mapurupsinggi marakta thoido hendona tongan tongan hiramda masaknaiba mi kayaga ipakti binisiga akhanana unaduna makhoi wakhalloksing miyamdu share tawbagi sarok amoina ngasi akhanana unizaribasi miyamnu thoido hendona sakhangnaraba lirong tayen makhong ipam laikai Indian Army da Colonel hoina leirambadagi hojina retire hoina leiraba Colonel Muhammad Said Khan Ozabu ahan mamukta da ipakti binis ki maike digi thakat phongdok jari. Thank you very much. Ozadi ahan ma khangde ning musi ozaji Colonel hoina retire lakhe hana mamang de oza kai thabak thoram society sigi kari kai thabak thorai haibagi matang doza ai Colonel phobagi stage sida marakta kai awaba nungaiba kai thina hi hai matang do atu miyam phom kitang thambi oza I see akoi angang ngi sum education ki journey yam sum hai jare ko aina akoi ki da English medium school je akoi swai de lai dam ni Imphal da English medium school lama leiram adu lege si ahan batam ba howi adu matung da Lilong Higher Secondary Madrasa Lilong High School da tam maga si DM College tagi 12 loiram matung da ai Aligarh Muslim University da graduation post graduation 1994 da MSc Physics se loire adui matung da Lilong Harvey College da isi part time lecturer oina matam khara puram matam du da koina sida leiribe atmosphere Lilong da Manipur da leirame ba education gi atmosphere gi matang da koi mapanda larik tam ga group hai bitare koi me am punsal laga masidi taunari matam da koi unfairness am sin na ba aduga ngang sing si laik dam badam casual loi be attitude dam daiba ai samak matam da graduation tawringai dai gi mana maru pang sing che amana competition gi line da moi masam sana pam jaba career rom sem ki ai gi aseng ba kari taw da mo hai ba wakhan hau ki dei sa da awareness lei da mina ada akoi baba da ai baba kai taw sige hai ba da baba na enam tammi du taw hai bi mo da dei ki ba aduna taseng na khoi gi competition gi through the career sem ba jai aduga education si maram chana tamgadabni haibagi wakalon si sandok na bai damak tai khoi na literary and competition awareness association na ma seminar khoi mi nifu muksui lilong manung dagi mapanda tam ko maroina mi si yaw adu maina adugi organization sina tawraga khoi si campaign tawba hui awareness ke competition gi awareness campaign tawba hui education gi awareness campaign tawba hui unfair means ki against the campaign tawba hui ado unfair means si matam du da koi gi da khongban chen baina mi amma tharaga di mi mari manga naga innaraga tawbi mong da du maina sanna bi leirami madu gi du koi na torok padagi even manung gi naharon sing gi group na phoba yaushal ladna oja phoba hat pa yauki adagi koi gi unfair means si matam kara koi Manipur da tokhi hai adu dagi angang sing china education gi awareness lakna competition gi awareness lakna competition da mayon se lakhi education da maram chana ma ba sing china ngang sing chu puraga tuition tawan ba du competition gi honap si tawrakhi adu gi matung da khoi gi han sing na hodo ba IDO integrated development organization si 80s ke doi da khoi han sing na wiramani hairiba IDO siga ai khoi ga punsan nare punsan laga ngasai education gi competition gi awareness tawram budu gi mathakta akoi coaching bi ba hore free coaching Al Khwarizmi Educare aina chemaga koina staff selection gi IAS ki even akoi free coaching bi ba hui adu gi matungda army recruitment gi coaching bi ba hui then women empowerment gi dressmaking course tawba hui adu ga natana akoi gi matamamada akoi gi Farooq and mahak laikhidaba masi entrepreneur da yamna thoi yaujaram bangang ni du magi maming da tawraga koina project redemption nei na ko employment generation employment pbi aba mong da koina interest free loan ga pi na ngang sing business tawhan bagi process sama su tawi adugi matung da kui da naujik pathap aina leiba football gi club asida swai involved tawi masigi mamang da su Titan Taekwondo Academy na koi gi yamba Imamuddin na tawrisi da su ai dum involved tawi maga adum army da leibo binina army gi military civic action program gi makada makoi de help tawi aduga hojimak koi gi IDO gi office ha military civic action program gi makada
masi tawrapani adagi kui kui dena koi Laifrapamda hockey kit around 1.5 lakhs ki oigada hockey kit ama koi pirui adugi mamangda koina koi gym outdoor gym amasu koi implement tawna bagi lairi already engonda receive tawra lairamni adu implement tawda asumaina mainly education sports amadi akoigi women empowerment area sida time to time adum work tawjare haidare अब नंगाई जियोजा थागतसरी मजाना लमदम जिगे तौइबा तोंगान तोंगान बिरमदा याम सुंथानिङै ओइबा थबक ngaktuno san tawbiriसे थागतसरी मतुंग तारकपदसु तौबो ngam ओइबि थोइदो हिन्दों सिदगी ओजासे सुम ngangnaba mayam sum ngangnaba tabada hantak kumja 2027 angan musukta pangthokani han thajanariba Manipur Legislative Assembly mikhalda Lilong Kendradagi candidate oina thokani haibigi pawma tayoja adu ojana candidate oina thokpagi wakhalon si kai karamba pandamda kai wakhalon na thokke haibu wakhal lakhiba ma haibi matangda wafam kitang thamgino jan ase badi masigi idea si aina sum mayam gidamak thabuk tawrapase da maram chana sengna thabuk si niyom sumna tawge haita gadi political power yaudradi nangna tawriba thabuk tu hek yadaba mayam dagi khaijel laga khoi mayam na donate tawraga tawba thabuk si aina pamiba objective tu pura fulfill tawbu ngamakdaba aduna donation kaktana yaraktabnina government gi power yaudragadi government gi help yaudragadi thabuk si tawbu ngamde NGO tawsi hairo NGO didasu muka na government gi link ama leitragadi muk yadugum taw ana society da thabuk ama maram chana tawge haitaragadi political power si dakar hoy aduga aikoina sum ubada aikoina public na tawri thabuk si ngasai gi public na su tawphom thoi adubu government na tawphom thokpa thabuk si almost tawrak tabagum maneba ohenning baga oire ibasiga khetna badu yam leiba gap yam leiba haitare aikoi gi sida ohenning baga adai oiphom thokpaga adugi gap si yam lei sida aisu aigi chahi matang siga ina kariguma contribution kara piba yare ai piba ngamani haiba wakhan du khallaga aina asi election si tawrage aduga aina khanjariba idea sida aina piba contribution maram chana piramage mi si loina life ki aim amam lei aduga aigi aim di tasengna social work tawge haiba si pichak ngai digi maram de aina over a period of time ai social work te involve tawjare adubu social work sina maram chana society ama change tawge haragadi political power yaudragadi madu change tawba ngammoi haiba yi wakanda lai masi masumaina lakhibi maram si ani ahum ai haijage example practically aina thengna raputun harise ahan bada aina aikoigi IDO dagi project ama aikoigi development of northeastern region Donier Ministry da akoina thaje thariba project se proposal oina thabani proposal sida Donier Ministry gi matamda General BK na ma minister hoy mahangna nangi proposal se tawbi yare haurasi adubu masi MLA gi through da initiate toraga tawgadabni haiba mahare adwaida dum potu lekre adagi coaching gi aikoi sida coaching torami idea da coaching gi project tawsida coaching ki proposal kayama ai thaje aikoina thaje adugi project sing siam the materialize torte somewhere political power pai dragadi aikoina tawningi thoksi apan madudum marak tal lei ri haidar adu na maram oiraga isu political power pai ragadi kariwa contribution khara aina uba award paskira men kat pangamgadra haiba wakalon adu dai pot lebage aduga mayamgi damak aina khanjari busi tawrage hai wakalon adu laki थागतसरी ओजाना कईगुंबा political situation le oza hojiksi kayimba mikhal sita mai pa gadi hairiba social si ozana change to bu wakhalom ne chang in haibi haibi do jana ozana kayimba lakadru mikhal sita mai pa gadi hairiba social pura change to bungam gani haibi ki thaja bale bi ozana masi 100% change to bang ngam da wai se koi gidi koi islam dharma chatpa ama oina mapu da thaja wai si yamna darkar ni aseng ba absolute iman haiba se duni aduna ngamgani ngamoi kana so haiba ngam mapuna ngamhange hairadi engondagi aseng ba thabuk lobi ge haitaragadi definitely engondagi thabuk lobi ni aina tawgada sai gi journey du
your journey is important, but ultimate end result to the akoi mapu the sinapam to adu ai kana amata na su ai ngamgani ngamoi haiba ngamoi adu na aina haijari si ai gi aingonda capability khara ai gi aina tawba ngamgani haiba gi aingonda thajaba confidence amadi lana aingonda bibire madugi confidence duga loina na aina tawpam thopai gi process khara ai tawjaram ge maduda mapuna chanbiragadi kedowi ngamoi do no haiba thajaba adu ne aingonda lejeri si thakasai lamdam sigi politician singi chatnabi moino ja vote matam da wasakpa aide masa masa gi manifesto phong makanda adu tawgani anda tawgani no wasakpa paga loina na tongan tongan ba khudong jaba kaya pigani na praja ida pangthal matungda mikhal mai pa khagana bu ai kai ngang hiye ai kokthokki bagumba adu ma pot ama yam toina thoiyo ja maroi na manipur sida oja su hai ba mikhal je thokadori candidate am oina hiram si matang wafam kitang thambi no ja asengba aikoina MLA amana tawba yaba area se MLA amagi duty si karino hoji phobada aina khanjabada akoi gi da manipur da leiriba existing scenario sida MLA amagi tawpham thokpa duty si mayamna maram chana nainadabagum aina unse MLA singsigi duty si maram chana nainabiragadi MLA sina magi tawrakadariba duty sing adu mapung phana tawba ngamgadaba mi adu elect tawpham thokpane adu aikoi gi sida unfortunately taunariba sidi aina ngahaki aigi sagai ni aigi maruk mapang ni natraga aina si tawni freebies haidare ko aina si tawni haibaduda aduda thaja hallaga mi si pangtha hallaga aduda vote tawna bini tawrisi adugi opposite ta aina even ai sigi si public to ina thamning ai public ta asengba MLA amana tawpham thokpasi karino haibasi praja mayamna han nei hanningi adugi matungda MLA sina tawrakadaba responsibility se akoina elect tawdoriba mi sina madugi responsibility do taseng namak fulfill tawba ngamadra hairaga MLA do elect tawbu taragadi chupchoi chodana MLA do na madugi function ado tawakani ai kaigumba promise ma pawba mayamda thamba pamjade aina haining badi MLA amki chap chaba duty do maram chana maduda ai tawba ngamna ko honna jege haibadigi hen bai thudong haining but focus area le aina aigi lilong kendra sigi focus area ma manipur gi oiba focus area ma ko aina manipur gi state sida leibani na state sigi aduga nation gi oiba haiba ma nation sida hojik akoina uri basi first ai nation gi haijigi nation sida akoi gi hojik uri basi hojik ki atmosphere sida akoi gi mi amaga jat bijat khena bada yamna adudo oina chatpa mi kudimak si chap manabani insan mioiba kudimak si chap manabani jat khena dana phangpham thokba constitution na piriba kudimak si mi hoi kudimak phanggadabani haiba adugi du oide hojik aduga anyhow press bu oiro amadi institution bu oiro lairiba ways and means mayama sinaraga punnamak si control tawgadabni aduga aigi apamba moongda thabugasi execute tawgadabni whether maduna mi aigi lairiba praja sing loinamakta kanaba piribra section every section of the society da kanaba piribra haibi yengdaba aigi apamba aigi aningbadu dukak chatkadabani haiba moong ne leis masigi area si lakpada ai Rahul Gandhi gi style of functioning magi thought process ai fajana follow tawjai aduga mahakna constitution bu yamna wangna thamaga constitution gi makada koi tawgadabani haiba wakhallon adugi makada nation gi oina aigi vision hairagadi way forward of Rahul Gandhi na follow to footpath si da chalaga maram chana ai aduda contribute tawningi coming back to manipur da laga koi manipur si chingna koina pansaba chingmi na koina pannakpa imalai-bang manipur hainaribani aduna jati khudingmak pullaba kanda manipur se apunba manipur amoy gedawibani aduna apunba idea of manipur jati khudingmak punna leiba yaba hanagi ipai bugi nungsinabagi marido thajanabagi aduga chakthungse judgment true judgment tawraga phangpham thokpadu jati khudingmak chap chana phanghallaga
अदुदा नुंसीबा पुरागा शांति ओइबा मणिपुर अम ओइननबदा आइगी तौफम थप रोल दो आई लौब ngамगनी लौजगे हाइबगी दम अदुगी विजन अम लई कमिंग टू लिलोंग आइगी पर्टिकुलर कंस्टिट्युएंसी दा लागा अखोइगी सोसाइटी दा होजिक लैरिबसी तसेंगना एजुकेशन सोसाइटी अमगी फ्यूचर से एजुकेशन नुन डिसाइड तौवे एजुकेशन सी अखोइगी दा लैरिबा एजुकेशन सिस्टम जे कोइ स्वाइदा तौनरी सी होजिक यंगबियो मयांगी टैक्स मनी ननी गवर्नमेंट स्कूल कॉलेज लैरिबसी स्कूल कॉलेज सिदा लैरिबा ओजा सिंगी तोलोबसु टैक्स मनी दे गिनी पीरिबसी गवर्नमेंट स्कूल सिंग सिगी कंडीशन हम देंगे गवर्नमेंट स्कूल सिंग सी होजिक ओजा सिंग सिगी तोलोब का लैरिबा छात्र का लैरिबा इंफ्रास्ट्रक्चर की येंगोबु मतमदा इस यूजलेस ता कोइ लोइना मांगन बगुम आई लाइरब प्रजा अमना मागी मचा मसुदु लाइक तमहनगे हारगदी मा प्राइवेट स्कूल दा तमहनब नतना गवर्नमेंट स्कूल दा थाबा ngam थाबा थानबो होनरब कांदा प्राइवेट गवर्नमेंट स्कूल दु बरम चादबनी न प्राइवेट स्कूल दा थारे मागी पैसा ngasai टैक्स ऑलरेडी थीक्रबनेबा मागी पैसा दु तिंगरोइदबनेबा अदुबु ngasai double ne पैसा तिंगे सी सही अमदा इंडिविजुअल लाइरब अमदा बर्डन सी कयाम सही अमदा अदु गवर्नमेंट स्कूल सी मरम चारक तारगदी ngasai लाइरब द लैरिबा बर्डन दो एजुकेशन की बर्डन दो लैरोएबा अदुना आइगी फोकस एरिया दा अरविंद केजरीवाल ना दिल्ली दा गवर्नमेंट स्कूल कॉलेज बु प्राइवेट स्कूल कॉलेज देगी हेना मरम चाना सेमखिबदो अदुमक आइगी लिलोंग कंस्टिट्युएंसी सिदा एटलीस्ट आई मदुमा तौजनिंगी मसी पॉसिबिलिटी लई अदुगा अनि सबोइना अखोगी डेवलपमेंट तौबसी एनी डेवलपमेंट विदाउट प्लान आई थिंक मदु प्लान अमगी मखादा तौबना हेना फनी हौजिक अखोगी लिलोंग एरिया दे येंगसी अखोई लिलोंग मार्केट सिदा मना मसिंग सी यामना योलमे हौजिक मना मसिंग सी लिलोंग द प्रोड्यूस तौरसी यामनदर लौ उरंबम हम कया युम साजले अदुगा अखोगी सिदा प्रॉपर ड्रेनेज सिस्टम लेते इसिंग चौरब कांदा हेक्ता काय अदगी कराइदा करम मफम द युम सी करमाइने सागदबनो करम मफम द प्लेग्राउंड लेगदबनो करम मफम द पार्क होगदबनो एनवायरनमेंट कंसर्न हेल्थ एंड हाइजीन सु पुन्ना मक्सिगी मास्टर प्लान अमा लेफम थुए अखोगी सी प्लान एरिया ओइरमद्रगसु रेवेन्यू विलेज ओइरगसु अखोइना मसिगी सी प्लान टाउनशिप अमदा कन्वर्ट तौरगा मसिदा टाउन प्लानिंग तौरो मतुंगदा हाने एक्जिस्टिंग लेरिस द क्रमाइना एडजस्ट तौगदबनो अदुगा फर्दर एक्सपांशन हाउस होल्ड जुम अमदा वर्टिकली साबै मोता हॉरिजॉन्टल ओइना स्प्रेड तौरिसे वर्टिकल द क्रमाइना लाखनगनी अदुगा अखोइगी एग्रीकल्चर लैंड फार्म लैंड अदुगा अखोइगी वेजिटेबल ग्रो तौनरब एरिया मसि क्रमाइना प्रिजर्व तौगनो हाइबे एरिया दुदा आई कंसंट्रेट तौनिंग अदुना डेवलपमेंट की एरिया दुना सी ओइरे अदुमाइन तौना स्पोर्ट की एक्टिविटी दसु आइना तौबिजाबा हौजिकमा अखोइना मयामना पुल्लगा तौरिबा स्पोर्ट की पथाकी बोइरो अदगी क्रिकेट की बोइरो अदगी एलएसए ना तौरिबा बोइरो सी मरम चाना रिप्रेजेंटेटिव अदुना सपोर्ट तौबिरगा फॉर्मलाइज होइबा मोंग द तौबिजाबा ngakतनी अदुगुम्बा एरिया सिंगसिदै कंसंट्रेट तौनिंगी अतैसु मयाम लay आइना सुम लोइनमक हौजिकमक लिस्ट आउट तौबिगी मुहताई संपकना एमएलए अमगी ड्यूटी दोइ फजना तौजगे अदुगा तौफम थोपा मतम मुफम मतम की मतुंगिना विजन डॉक्यूमेंट अदुम पुथोरकनी हाइबसे हाइजरगा मतांग थागसरी ओजा याम फजबो हम कया थंबिले टॉपिक ओजा खितंग थाइदोकजरगा हौजिकसे सोशल मीडिया यूजर सिंगनोजा तोंगामना तैजादबा कैप्शन कया इरगा थगलकपा हाइबे कैप्शन दुदा मका इनबॉक्स चंगसलगा तोंगान तोंगानबा मोंगदा इदि लेबा कम्युनिटी अमना अमबो नुंगाइरोइदबगी मोंगदा कमेंट कया पिनबा मसिना मरम ओइरगा नुसी चाना लेमिनरिबा कम्युनिटी सिंग मार्क सिंगचेप थाजिनबगुम्बा ओइबा पोलम हे थोयोजा मसि हौजि हौजि मक्सु सोशल मीडिया दा मरुइना फेसबुक दा याम कन भाइरल ओइनरे असवाइसि मतंग गिदो ज करम माइना हाइबा फेसबुक यूजर सिंगचे कमाइ कंट्रोल तोबा यागदगी हाइबगी मतंगदा हम कितन थंबियुनो जा असेंबा देखोइना अवेयरनेस पिफम थोए मसि अखोइगी फेसबुक यूजर सिंगसिना मकोइगी वाखंदा मकोइना हाइरिबा वासे इमुंग मनुंगदा ngang sakpa wahi adumaina nghaktang wakhan khanthadana knee-jerk reaction haidare ko aduga aina ngangkhriba wasi social media sigi reach
aduga madugi waduna spread tawkhriba platform sina karai yona masi impact lerakani haiba wakhandu khanthadana mana wahi ngakmam thangnaba nakanda phamba mi mada haiba kum khallaga haiba asina wadudi platform sida chatkhra matung di worldwide neba reach even akoi localize nate prithvi masapuna sandukhi dori neba aduna maram oiraga akoi gi da masigi awareness ama hanba tawba darkar oi amna awareness tawsu tawribni tawham su thoi maramdi sida akoi gi social media users in the ethical way they use tawba ethical use of social media awareness campaign kaya mafam da chalaga koina school college lairi mafam sida ethical use of social media gi matang da angang sing da awareness bihaningi local club sing da awareness piba da karwai once makoina madugi awareness to pira matung da aikoi gi controlling measures sina preventive haitare ko control tawba sina koi gi cyber policing lairi cyber policing sina su masigum basi monitor tawraga su tawri monitor tawraga you set an example kana gumba ma gi maram oiraga madu spread tawraga mayamda uncomfortable issue ma lagta raga di madu gi irai laina thiba phaba yaba ngakani phagatlaga madu action lawba masi yamna strict action lawhaning adu maya tawraga controlling measures su da karwai aduga thirdly akoi gi da moral education si hanjan na akoi tawham thoi any religion gi wanate moral si yamna degrade tawre na lawjai hojiki matamda haron hogal liban haron singsina halaman gi wa tadaba aduga angang na maiba saba haiba dumbe akoi loin khange akoi loin haire akoi information loin lei haiba gi mawongda angang singna chatpase masi tawjaning de aduna akoi gi upbringing da angang singda moral education si yamna pi akoi muslim gi da hairaga akoina angang sing si hobadagi hona piinge degi akoi gi moral education si pihanni maduna sumasi prevent tawrakani hena ai wakhan le thagastari oja jikso ja hauki kumja so lisingani gi suna kulhumdoi degi kulhumdoi gi megi tang ahum degi maitai amadi kuki gi marakta yamna tamthi birang am thoktuna ngasing bakso normal gi oiba pium da chil pangamdri masida maram oiraga lamdam si tongan khang kaya da sothaduna awa kaya mayuknari sigi talaksida amuka janaga amadi kuki gi marakta so maka hana suna ba mi phami pum gi pau yam inung nung hojik thokli oja saisi matang kita center laingak ki eng si manaba eng di yeng di aina lamnam si ki miam su pena da bagi wafam ama su lei oja sai matang kita ojana wafam kitang thambi ka main toraga ai center ki eng manati hai si chumdoya natraga kari problem leiraga no si phawa control to ngamdri si irang si phathaba ngamdri si hai matang do tetakna mati amtang thambi oja masi ngampham thokone center na sincerely action tawge haragadi aigi wakhanda center na masi ngamoidabadi nate maramdi akoi gi power si yamna powerful oiba country amani aduga akoi gi information nakan gi leiriba information si maram chana makoina tawriba singsi activity singsi bajana monitor tawraga loina mak clear cut information center da leifam thoi center na taseng na sincere oina problem si solve tawge haragadi definitely ngampam thoi adu ngamaktab sinani ngamaktabra ngamandribra sinani mayam na chingna bo hore si adu na khoi si second mother treatment ama tawrabra khoi da step motherly treatment ama tawrabra haina mayam na feel tawre si ai su same emotion adu share tawjai maramdi khoi gi si mp ani khak toina india government na ubibasi langani khoi contribution kaya sport ki maikai dai khoi na piba lai khoi gi theater ki maikai dai khoi na contribution piba lai and Manipur is definitely a part of integral part of India aduna Indian sing nasu adu India government nasu khoi bu serious oina lowi bam thoi sahi ahum masida khoi da sokchen kriwas masigi impact analysis to view no da angang sing nasigi future da soga kadoriba makoina like laisu tambada magi mental health ta aduga hojik internally displaced oiraba families sing da makoigi mental health makoida sokchen kriba punna magasi amtang nei nerapa kanda kanana no masi singbi doris
मदुना सिबु सुम चलहलगा मखोय सिबु करिगुंबा मखोयगी ऑब्जेक्टिव अमा फंगनबो होनबदा अखोय सि खुलाई ओइने सिजिनरब्रा हाइबोबा चिंगनबो फावराय सेंग अखोय सिबु खुलाई ओइने सिजिनरगा मखोयगी करिगुंबा अरोड ऑब्जेक्टिव टु दे खोय खंगद्रे तौबतबु अखोय खुलाई ओइने सिजिनरगा मखोयना करिगुंबा चौबो ऑब्जेक्टिव अमागी मखादा थौ तौराब्रायने खल्ले अदु अखोय सि मी नतबगुम ट्रीट तौबिबसि तोकबियु अदुगा सॉल्यूशन पुबिरो एट द सेम टाइम अइना कम्युनिटी खुदिंग मक्तसु अपील तौजनिंगिसि अखोय सेना थानब यारोयदब नातनी इमा अमतगी मचानी पांगनगी ई थोअसु मैतैगी ई थोअसु ट्राइबलगी ई थोअसु ई चप मानबनि इमादी कपकनी अदुना अखोय आहानबा इचिनिनाव ओइबगी नुंगसिनबदो डेवलप तौब दरकार होय इंडिविजुअल लेवल दा CSO लेवल दा at every level da koi contact aduga koi negotiation wari sawa darkar oi adugi matung da judgment maram chana tawba aigi pham thokpa jati khuding mangna phangada base chap chana yen biba madugi disparity lahindaba aduga suchoi shoidana santi purapang ngamgani haibadu aigi thajaba थागसरी इपाक टीवी निजगा अखनना उनाबकी तंजा अमा पीबीबकी दमकता ओजाबो इपाक टीवी की माइकेरी गम खैले तनजाबो थागत फोंदोकजरे Thank you very much, Impact TV and Saiduraman. Thank you.